Garidu kamlamda thorakle mayumda su changning ba phawdre male Bimol gi office ta waina chatlame Luna tinajaraso hanagum unaba fangkhidraba marup ubada amadu so harauba phawje cha gause chini yam yaudbi sigi gangause yam zawani office ka banu pa singine ludu gadi sana drosombo hera adudi nupi ngang dawgadaba akhoi dine khubak jagoi dawgadaba adubo ide nong yaude yaurunu da kedawdoino adongai kone airport phawba thinbiuraba natro keke di hainauge kaishu haindeda ai hallagi ngai khoi angang da cha ai kredudi nang kedawragi asugam normal ta chadrisibo kashtawdeda adude haino kainom tawre unadaba kuibada nangi nature kawdoba mido ainati walot kanu aigi thabaki chatlingaida madi chatla leram nangaudre ai aduk phajaba chance manglaba nahan khai karim ta haiba ngamdraso handak matang di haigadra na khalaga ida punsi da phangdo no haina tamamal aigi thamoigi wahi mani da ngwer so ai haining mani phone su pairamoine paide kakagi da to mana thin ma chalin natro chatte matomta makhoi te mayam do ga chani haibani makhura ma mapalam da leibe yawmal adun loin singani nai hojik ta fara akandana ichani haibe bibam duri tokse gandeda ita megi de igi marin ekhoina kari mo khaibe adoino khar saunaraso adum ama toy batabani mamal gi wadi nate adubu nang na magi wabi base khara khachik di khangbi be yabani chalai bunga sida ta moyarni atha sarakanda asaba thada base bimo ibani ka koiramani aishu nang dawna liradra na khalubani uchinna chinna imana madi thibire aduna yum ban ba phawdi phangjare narai ba phaye nupi aphaba phangba natradi nang istri takpi na balaitadana yam wadoini hatliba ha atai leiri sana du mayum pandora maline engonda phone tawrami nanga kai kai no khara singdokna ni haibani museum da thamba bu yarani history marakta history oiraba wari da aduga kari muk singdokna doiba adudi khangdeda mi gi de leitringai nangonda wai khra de haninge nai magi how many kwa matab sudara nupa do thamai bande or mal tabak pudi tawdi masagi paisa di thokna ba hotna ba mini mana hairiro mangak tu thekatlaga ego maga loina na gai reira ba phone da wari sabani hairak panati mingon dei tabani khara maming lei boy ba male aduna mina khangmani nang na muka wan khangi ba mayam do nupa do gi maram da panarak pada lohong do nupi gi wari yarak ma oirambani mana so bor oidau do gi leifam de hairak bani aingon namdana munkiba nupa do di kai dawraba migi jagluk pandai mun babu kyam phadoino hoida mana nungai na leijakhiba yam bai cha se hawi nangi na kamdoba wahim ta haiba sungam haude kaidawni haying di marang chatlugi yen loibadagi aise manipur gi jaga ayamba di loin thongi ai dum loibada yarom dawni sida tawrise yam phai ko pabungna chenbi haibo sum leidana nangi duna yam phaiba thabak punba mi thamoi singbaini aina su kya tuka thidaba mi punsin ba hei tabana tawbadane kashu oiroida si thabak sidi khangde chalore chana basi nang chahoro ko ai yum yoroga kokse khare ingbrang te yumgi yam khalluno imung ani yanara lerabani thaina dagi hojik ta waraga kaidodoino ai adudi khande mama sana pamba lakcharadi adam chachakisano deida phare phare ai shum lehore ko mayum yorakpada ahal ani do mangolda noktuna wari saraga leirami birenna thoiba nang diga dai chatluraba ibe maga thengnaga drana khalaga kaka ai lak dilambani aduda thainara male thabak na maruni da kashu kaide nang di onthokna bu maming chatlene sum mayamna nungsibidu na tawbani da hai namasu thabak chatki chakdi ekhoi ahum chabada tare nang bu ngairamini ne
ꯂꯥꯝꯕ ꯂꯥꯝꯗꯦꯗ ꯆꯥ ꯊꯛꯆꯤꯜꯂꯛꯄꯗ ꯉꯥꯏꯔꯤ ꯁꯪꯒ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯇꯥꯛꯏꯅꯦ ꯉꯁꯥꯏ ꯃꯈꯨꯔꯥꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯇꯥꯃꯣ ꯗꯤꯅꯦꯁ ꯍꯥꯏꯅꯦ ꯃꯈꯣꯏꯗꯒꯤ ꯈꯔꯗꯤ ꯍꯜꯂꯞ ꯂꯩꯔꯝꯅꯤ ꯍꯟꯗꯛ MCS ꯈꯟꯕꯗ ꯌꯥꯎꯔꯤꯅꯤ ꯃꯈꯣꯏ ꯏꯃꯨꯡꯅ ꯏꯕꯦꯝꯃꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯇꯛꯄꯗ ꯂꯣꯏꯔꯦꯅ ꯍꯥꯏꯔꯤꯅꯦ ꯔꯥꯖ ꯄꯥꯈꯠꯅ ꯀꯀꯥꯗꯤ ꯀꯩ ꯍꯥꯏꯕꯤꯈꯤꯒꯦ ꯑꯩꯒ ꯁꯥꯟꯅꯕ ꯋꯥ ꯅꯠꯇꯦꯗ ꯃꯈꯨꯔꯥ ꯌꯥꯏꯃꯒ ꯈꯪꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯍꯥꯏꯈꯤ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯔ ꯑꯩꯅ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡꯅꯤꯗ ꯇꯥꯃꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯨꯀꯥ ꯊꯤꯅꯤꯗꯤ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯃꯛꯅꯤꯅꯦ ꯍꯧꯈꯤꯕ ꯀꯔꯤꯝꯇ ꯌꯦꯡꯖꯔꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯃꯇꯝ ꯂꯩꯔꯤ ꯑꯉꯥꯡ ꯃꯁꯥꯒꯤ ꯀꯩ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯇꯥꯃꯣ ꯕꯤꯔꯦꯟꯅ ꯑꯩꯒꯤꯗꯤ ꯊꯣꯏꯕꯗ ꯄꯤꯅꯤ ꯀꯀꯥ ꯃꯥ ꯃꯁꯥꯒꯤ ꯍꯛ ꯑꯩꯈꯣꯏꯅ ꯃꯠꯄꯤꯕ ꯍꯧꯅꯗꯦꯗ ꯃꯥꯅ ꯍꯌꯦꯡ ꯂꯣꯏꯔꯒ ꯀꯔꯤ ꯈꯟꯕꯗꯣ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯂꯞ ꯂꯦꯞꯁꯤ ꯅꯪꯅ ꯐꯤ ꯍꯣꯡꯗꯣ ꯑꯗꯨꯒꯅꯦ ꯀꯣꯟꯅ ꯋꯥꯁꯤ ꯈꯟꯅꯁꯤ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯂꯛꯂꯤ ꯉꯁꯥꯏ ꯆꯥꯔꯖ ꯇꯧꯔꯝꯕ ꯐꯣꯟꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦꯗ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯔꯣꯏ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏꯅꯦ ꯍꯜꯂꯣ ꯗꯥ ꯑꯩꯅꯦ ꯐꯣꯟ ꯊꯝꯈꯤꯅꯨꯀꯣ ꯉꯁꯥꯏꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯗꯒꯤ ꯀꯣꯜ ꯄꯥꯏꯕꯤꯔꯛꯇꯦ ꯁꯅꯥ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯤ ꯃꯤꯒꯤꯗ ꯆꯠꯇ꯭ꯔꯤꯉꯩ ꯗꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯕꯅꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩ ꯀꯩ ꯄꯥꯡꯉꯨꯒꯦ ꯍꯥꯏꯌꯨ ꯗꯗꯥꯅ ꯀꯩ ꯇꯧꯎꯒꯦ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯗꯗꯥꯅ ꯇꯧꯕꯤꯈꯤꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯍꯌꯦꯡ ꯗꯗꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯑꯗꯨꯝ ꯑꯉꯝꯕ ꯄꯥꯡꯖꯔꯒꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯣꯏꯖꯒꯦ ꯗꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯒꯤ ꯃꯤꯀꯞ ꯗꯗꯥꯅ ꯊꯣꯛꯍꯟꯈꯤ ꯑꯩꯒ ꯊꯣꯃꯥꯁꯀ ꯂꯥꯞꯅꯈꯤꯕꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕꯅꯤ ꯋꯥꯈꯜ ꯇꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯃꯗꯨ ꯃꯔꯨꯅꯤ ꯑꯩꯒ ꯗꯗꯥꯒ ꯀꯧꯅꯗ꯭ꯔꯦ ꯈꯪ ꯑꯩꯒꯤ ꯚꯣꯠ ꯗꯗꯥꯅ ꯆꯦꯟꯈꯤꯕ ꯑꯩ ꯀꯥꯎꯗꯦ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯕ ꯌꯥꯗꯦ ꯏꯆꯦꯜꯁꯤꯅꯁꯨ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯗꯗꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯂꯗꯤ ꯃꯤꯀꯨꯞꯇꯨꯗ ꯑꯗꯨꯝ ꯍꯥꯏꯔꯝꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯗꯗꯥꯒꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯑꯦ ꯃꯤ ꯈꯔꯅꯗꯤ ꯍꯥꯏ ꯀꯩꯒꯤ ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯣ ꯍꯟꯖꯤꯟꯅꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯀꯥꯏꯅꯈꯤꯕ ꯈꯨꯗꯤꯡ ꯍꯟꯖꯤꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯁꯅꯥ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯅ ꯐꯩꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯧꯒꯗꯧꯔꯤ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯕꯤꯈꯤꯕ ꯗꯗꯥꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨꯀꯣ ꯑꯣꯏꯒꯦ ꯎꯅꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯦ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯕꯒꯤ ꯑꯩꯅ ꯈꯟꯖꯈꯤꯕ ꯑꯃꯗꯤ ꯂꯩ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯉꯝꯗꯥꯏ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯪꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯍꯣꯏ ꯗꯗꯥ ꯊꯝꯖꯔꯒꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯈꯤꯕꯅꯤꯅ ꯋꯥꯈꯜꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯐꯃꯨꯡꯗ ꯐꯝꯊꯒꯦ ꯇꯧꯕꯒ ꯉꯁꯥꯏ ꯊꯝꯃꯝꯕ ꯃꯌꯨꯝꯗ ꯎꯔꯛꯏ ꯀꯅꯥ ꯆꯪꯉꯝꯖꯥꯠꯅꯣꯅꯦ ꯃꯃꯥꯗ ꯉꯁꯥꯏ ꯆꯥꯔꯖ ꯂꯧꯊꯣꯛꯅꯕꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯁꯤꯗꯤ ꯐꯩꯖꯣ ꯃꯄꯥꯜ ꯁꯅꯥ ꯃꯆꯨꯅ ꯆꯦꯟꯕ ꯍꯩꯄꯥꯛꯀꯩꯁꯤꯡꯅ ꯊꯝꯃꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯀꯥꯟꯅꯐꯝꯅ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯒꯤ ꯊꯧꯗꯣꯛ ꯆꯠꯂꯔꯣꯏꯅ ꯈꯟꯈ꯭ꯔꯦ ꯒꯧꯍꯥꯇꯤꯗ ꯅꯦꯅꯦꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯃꯤꯟꯅꯈꯤꯕ ꯄꯣꯠꯁꯛꯇꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩ ꯌꯦꯠꯇꯅ ꯍꯤꯡꯅꯕꯁꯨ ꯇꯧꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤꯝꯇ ꯋꯥꯠꯇꯦꯅ ꯃꯤꯆꯪ ꯁꯪꯒꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯀꯅꯥꯕꯨꯅꯣ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯟꯗꯣꯏꯁꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯅꯥꯝꯇꯗ ꯑꯃꯨꯛ ꯅꯨꯄꯤꯗꯨ ꯅꯨꯃꯤꯠ ꯈꯔꯗꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯆꯤꯟꯕꯅꯤ ꯀꯩꯅꯤ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯂꯝꯗꯦ ꯍꯦꯟꯅꯁꯨ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯔꯨꯗꯕꯅ ꯀꯥꯗ ꯍꯜꯂꯛꯇꯨꯅ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯗꯥꯏꯔꯤꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯡꯗꯣꯛꯂꯤ
Hanubase sky blue machusiga puritsiga meron machugi khongrausiga phanabu pa ine photo sida. Ngai khone migi diary babase kai kai no yam haibadaine. Aibu para jane. Hoida haurakpagi lamaida kai haina ige haibadum yengthoki. Aduga pamba yaba oiragana paragi. Chena ama ani de RK gi stamp size photo mayam na pachebang do ina thengnei. As photo di phasana namba jani masi hanubase. Phadi phaseine. Mahisana haiduna mamito ayona jabai tokibani. Sum yenglakpada ahanba wahaina iba lamaido uragle. Aigi punsise mingdege dum hori pharak tabase. Chayitna basiga loina duna punsise dum loikrani. Kuidi phaseine. Kaino mana chayitna haisina. Ming na Ras, yumnak na Ras Kumar. As, yam phasaba watlida. Ras Kumar Ras natraga Ras Kumar. Sidai hori, punsi chayit na basi. Technology ki juk ni kari ki diary iba mayam na khalamni. Diary se so technology to ki marakta amani hai basi kawar mali. Sana iba ni khangna basi landline matam gi jejeta number iraga koi chen chelaga PCO da phone tawringai matam dain. Inkhalakpa matam oibana maso iga loina se tina se haibada yaki. Aishu magi mong dehna lupsil. Magi sana se toktine. Masina wari moikre. Mamagi khwai nakna loina bi nenegi manakta anaba hangba chatse na haiki. Aina yumda leiraba matamda. Sidi akhwai ma soidana oiramgani. Adudani aina nungsi ahanba ukibase. Mingdege hori aina ma nungsi basi. Kaino ma haisiwa oibe abo wafamrane. Mana ahanba ising balde na malakhatuna lakpada aina namkiwa photo do. Hojikso aigi laptop ki software aina save toba file duda hojik phau yauri. Masida nate magi atopa nungsiba photo mayam amaso aina checksina thamli. Haibaga tawbaga magi laurakhiba laptop to ngasi sunupiduna sizinaba oibana file do changduna yengi. Nungsi masado ngakbana tu chungba khanghaude. Sidi khoi ging kholni. Hawai truck akhoi manaki khong macha imai bani ki photo karamba tanja da namliba. Asi sibu aibu mangra dai banglane. Makhada na iramba wahai kharado amuk pa bahawi. Mori yokiba numito ai sana chatkiba do ki matung inabani. Tasingna ai mabu chelage khankiba leite. Sigi wasemo adubu thamoishida magi jaga amadi punsi chupa thamlo haina tamama mal numito mayamgi mityengda akhoi ni chenbani khanki nupa ama oina aina mabu lokshin bangam adubu punsi chupa nauribi amana aigidamak mangbado ai pamde nungsiba haibase kathokpa ngakta nate misak amaduna hena phakhiba ama oibaduni ai tasingna Mana khoida leiraga machi ongduna kappada yengba ngamde ikotsena magi mapido taithoklaga nungsi nangna matik chabado aina yengingbane na haining angang oibanina aigi wakhal mana lamba phangde aina so khalaningde lairik nataba atopa mata aina mabu chai maduna maram oiraga singnaduna afaba mi mo oibaduni pamkiba aina sufam nampham khangdana leiramlaga yen loibagi wakhal lakhibaso nangi wahai amadagini angang oijaraso aina nangondagi tamjaningai oiba kaya amale aina pamjana khanba hairadi nang oidoine college haying chatni haiba numittuda mana pungau phanika phurit angauba malituna lai khurumba chatkhiba phibamdo khub phajadi ai sanadam to phaurakte Nopigi phasaba khangluro haina ishorna nangse aigi nakta tharakpagum tawi ai ahenba pamba misak sunate adubu karigino thamoishina nang adum khaliba ai khangde aina nangonda shaurangna nang ngangkini thaknaba mikupta aina ningamdaba isai thanda chaijaba nungshi nangdi khangloiko college ahanba kaba numitta nangi aina uba sakta ai aduki matik pukning huba haido nangonda ai ge dugumba limjadaba mongso ningde ado yamdi khoidase
Isai da phawba phajaba koba lairimbi mahakto nangmuk phajaridara haido tasingna iriba midugi shu aina nangonda lupliba shumaina magi su yamna lupjaba misak ama leiramni ko ai nangonda aigi laijaba loina piba sungamani aidi yam ina khunba misak sunate adubu thamoigi nungshibadi loina piba ngamgani magi wahai mayamdo makhatana paba ngamdramale ngasidi nupido mamitagi mapi tarakle karino haifam khangdaba amana masadu yombagu mapakak phaunanaba paiba fondo ngasidi rasigi number da call tawje rasina hello kana oirabano mama aini yambong lebra ongta pahenbigera ihe thoibadi halaktrine nang nei chatkiba numitagini mana baro ta dri phaw halaktrise ichabu nungairibo nungairi horen halakpaga ongta call to hanbirakera mama hoi hoi mama soidena to halake ko ahing thengna halakpagi hainabi leibana nupadugi phone lakpa ngaina nupidudi dum tumthakre nupadi masagi sajat lichatta ahongba kaya marum laklame ayukne rasi changlaktuna is manam sidia thoiba nangbu daribo si ongta hawgatlu si wari ongta sanasi bam ta hawgatlu ba ma kayage kaino ba manam sibo ha nungtigi halakpa khuding yu tha ise kamain tawrino nangna ikhoida pen da balai raso adum hayo wani mama ai pen da bakaisu leide da mayam thengna ba mayam pun baisa sigum bakra yauda bayade phana mayam oiraso masi madi mama pamde ko ai pamde hairisene mama aina tha oina hairaso angang makti nate tinariba mayam do phiba mama da ngak kamaina gyan losing leire khanbani atoba yadi nangi lichatse ras wakhaldana masina taba kari upaino najagi thamoi ingandoise esham wana hinglibani yumgi chaksu chadaba numit masing yamlakle haptaba sunungaide hape adum lemhali asomda angang khaina dum hapaduda yam phajadraba ayuk nungthel angang khaina dum hapa leirabo yum mama lei haibase makhoi kawra zalane aiga thabak puna dominaini makhoi na haibaduda aishu charu haibadu nungaitaba thoiba nangi honglakpa mongse mama khara depende yum ban bagi matam su hendo khidori nangna tawrise karino ai gyan ta deda yum ban raso aina mama pabung ani gi seba do bayaina imau na thongba chak to madu chaninge madumadi aishu ngamdo mande chak thongna ba ngang nike yasu yarakani o aduro thaba inkhang adum mating pangakani kaino naral kem leidana mina mibu leiraga thamdoiba ha paisagi wa natida adu natradi karigi mibu thabak tawna thamge harino nangna khaliba wakhaldo ai ngaktaba ngamde ihe chapma na droma thabak mating pangnaba angang ama thambaga manade yam khenai mama gi sei aingonda nungaitaba sauningba leiba mayamdo aina nupi thiraga nupi du doina loina photo kya haibi wani ne khara su phana khansiba aine isugi masak uningle aisu udri adumadi khangdre ho aduna ne gyan taw haiba angang ma jam yose aduna parani mama so alakpa chahi dadi retire tawgi harani kande e bathroom loin changagi nang ngamnaba khumlibani ne ngarang ne icha nungsi phone tawrami ras hawgat ke tawbudu chap lepe phone pairabo mabo kai harage phone di kanagino khanghaude nangba leibra hangakpani se sida yauriba se magi number ni call back khara tawbiu aingon dei tawgadro
Number khangde na muk pairo idoi saru sidagi sum tor. Angang do phasana wari sabiyu ko. Hoi mama. Makhada ne nang paung se kari no lau leri se ong thamugi. Amuk khatna hobiram ganu ko angang do. Magi paizom du gi hangak ba shoidana ram gani. Khangde wari sajaro. Ai ko me ko. Langtak na ba wakhal duga loinana mamagi phone dagi ngarang torak pa number du da call back to bani. Amuk anirak ti pairak te. Magi se aina tori khambagi pairak pa tali jalane. Ai hangame hai bani na. Adudi toram da ba muk sumandi se. Training hora jalane. Phone gi display da uri ba pungdo amuk yengi pangtheng theng badi natri. Nupi du na oina call back torakle. Ras phone du pai khatlaga. Ai pa gaishe. Kay hai kya? Nangarang mama da call tor ame hai ne. Ai di thabak ni yada bagi thing na lak bagi dum khangdre. Ai se wa ma hangge na. Oh, ai so do man ba. Nang na phamung da paizom thamam ba do thing na ri. Imana bai macha gi chura karon di loikre. Kuire da. Ado iraso ko na matang chaba amada set na ba haidan na thamjile. Kanai number no sina. Nakoi do phone pai ba yada dai ne. Yade. Lona pai bani. Training manung do phasana yo. Otoba wakhal ama muk khalunu ko. Yambong. Hayo. Ai se mi magi pa puraga pansi se loikrani. Ras ngakna. Kanagi kai ba. Ai, adum ba wakhal ga khanganu se. Kashu puroi ko. Mi yam leire. Ai thamage. Kona muk torake. Hoi. Thamjaro. Kona muk wari sa bai duni. Phasana leyu ko. Awat apa leiraso hekta hairo. Hairake.